sokriba angang masamaki akoi treatment tawu matam sanga do expenditure singdo Madam DC American Concern official singsina madugi bear tawinaba akoi appeal tawjei makoni soidana madugi assistance pibigani habisi yam fajaba se bathaza pibire loina na koigi lai oikraba haibadare mapugi manakta laikraba saduna ingna chingna leuna basu koi paibidamang na wana minari aduga loina na akoi school ki maikai dagi koina thamjaram base miyam akoi ngasi lengri iba CSOs student organization aduga different relatives miyam thamjani se school ki maikai dagi houses ongoing treatment toriba isa nupi sina makata na magi school sina tamakadaba whatever dakaleba payment and fees miyam jingche school mana heng job loibo pawbuda sangbang ida school la biar tawirani habisi makoi thamjabani loina na koigi lai oikraba mapugi manak chatkraba sanupiduna mana pamjaramba jaga krada koina karigoma mana medical tamningba angang sing chasing yawba leramagadi school sina akoi any recommend tawbirapa CSO singna student recommend tawbirapa nupimsa mairoi ama koigi maikai dagi mahaki damakta sahi supagi oina mafam whatever sahi oina school na biar tawbirani habise masina su oina asigi Kudimakta musim thamjage loina na akoi ngasigi mechi kudung cha lobjaraga makha tabadadi koigi social media da different akoi gi peoples mayam sing students sing na taga different people sing sina nungai roidaba adagi koi masin warong nagada mayam gi kautungnar kandu da asi jesina achoba role am lobituna madam dc amadi respected sp na achoba miyam gi yaminaba moment am lakrabani na masi lemor punsi se angang singtra pamjaramba mayam sing to mapung phana pangthok ngana na ba pudi mun khona min si ha ba tamaga iten jai thank you